ꯃꯌꯥꯝꯕꯨ ꯍꯃꯃꯨꯛꯇꯗ ꯀꯪꯂꯩꯔꯤꯕꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯤꯗ꯭ꯌꯥꯃꯨꯔꯌꯥꯔꯆꯤ ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯖꯤꯠ ꯀꯨꯃꯥꯔ ꯑꯔꯖꯨꯟꯒꯤ ꯁꯛꯇꯝꯗ, ꯇ꯭ꯔꯤꯁꯥ ꯀ꯭ꯔꯤꯁꯅꯟ ꯀꯥꯌꯜꯒꯤ ꯁꯛꯇꯝꯗ, ꯔꯦꯖꯤꯅꯥ ꯀꯥꯁꯥꯟꯗ꯭ꯔꯥ ꯗꯤꯄꯤꯀꯥꯒꯤ ꯁꯛꯇꯝꯗ, ꯑꯔꯖꯨꯟ ꯁꯔꯖꯥ ꯔꯛꯁꯤꯠꯀꯤ ꯁꯛꯇꯝꯗ ꯃꯨꯚꯤ ꯑꯁꯤ IMDbꯗ 7.6 ꯐꯪꯈꯤ ꯑꯃꯁꯨꯡ ꯒꯨꯒꯜ ꯌꯨꯖꯔꯁꯤꯡꯅ 91%ꯒꯤ ꯁꯔꯆ ꯇꯧꯈꯤꯕ ꯃꯨꯚꯤ ꯑꯃꯅꯤ꯫ ꯃꯨꯚꯤ ꯑꯁꯤ 2025ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 3ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯃꯨꯚꯤ ꯑꯃ ꯑꯣꯏ꯫ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤ ꯍꯣꯂꯤꯋꯨꯗ ꯐꯤꯂꯝ ꯕ꯭ꯔꯦꯛꯗꯥꯎꯟ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯂꯧꯊꯣꯔꯛꯄ ꯃꯨꯚꯤ ꯑꯃꯅꯤ꯫ ꯐꯔꯦ ꯃꯌꯥꯝꯗ ꯋꯥꯀꯥꯏ ꯁꯨꯗꯕꯤꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯛꯂꯒꯦ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯥꯌꯜ ꯑꯃꯁꯨꯡ ꯑꯔꯖꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕ ꯐꯪꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯔꯖꯨꯟꯅ ꯀꯥꯌꯜꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯍꯟꯗꯨꯅ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯀꯨꯏꯅ ꯁꯥꯡꯅ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤ ꯃꯔꯤ ꯑꯁꯤ ꯁꯣꯟꯊꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯔꯝꯗꯤ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯆꯤꯟꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯉꯣꯟꯗ ꯃꯇꯝ ꯄꯤꯕ ꯐꯪꯈꯤꯗꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯀꯥꯌꯜꯁꯨ ꯃꯍꯥꯛ ꯐꯤꯔꯦꯞ ꯑꯃ ꯂꯧꯈꯤ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯐꯤꯔꯦꯞꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯔꯖꯨꯟꯗꯒꯤ ꯗꯥꯏꯚꯣꯔꯁ ꯇꯧꯔꯒꯦ ꯍꯥꯏꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯈꯤ꯫ ꯃꯁꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯨ ꯍꯥꯏꯔꯤꯕꯁꯤꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯄꯦꯛ ꯇꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯑꯔꯖꯨꯟ ꯂꯥꯛꯏ꯫ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯃꯗꯨꯗ ꯑꯔꯖꯨꯟꯗ ꯀꯥꯌꯜꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯣꯏꯅꯕꯒꯤ ꯃꯇꯝ ꯑꯁꯦ ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯂꯣꯏꯅꯔꯛꯂꯦ꯫ ꯆꯍꯤ 12 ꯍꯦꯟꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯈꯤꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯐꯪꯈꯤꯕ ꯃꯍꯥꯎ ꯑꯗꯨ ꯐꯪꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯇꯣꯞꯄ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯑꯇꯣꯞꯄ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯩꯈꯣꯏꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯑꯁꯨꯝ ꯁꯣꯟꯊꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗꯒꯤ ꯗꯥꯏꯚꯣꯔꯁ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯔꯦ꯫ ꯃꯃꯤꯡꯅ ꯄ꯭ꯔꯀꯥꯁ ꯀꯧꯏ꯫ ꯑꯔꯖꯨꯟꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯃꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯔꯝꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 12 ꯅꯨꯡꯁꯤꯅꯗꯨꯅ ꯌꯨꯝꯕꯥꯟꯕꯒꯤ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯛꯇꯨꯅ ꯂꯥꯛꯂꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯔꯖꯨꯟ ꯈꯟꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯑꯔꯖꯨꯟꯅꯗꯤ ꯃꯍꯥꯛꯄꯨ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯀ ꯆꯠꯊꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯐꯅ ꯌꯥꯝꯅ ꯊꯦꯝꯖꯅꯕ ꯍꯣꯠꯅꯈꯤ ꯇꯧꯕꯇꯕꯨ ꯀꯥꯌꯜ ꯑꯔꯖꯨꯟ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯈꯤꯗꯦ꯫ ꯃꯍꯥꯛꯁꯨ ꯗꯥꯏꯚꯣꯔꯁ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ꯫ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯥꯛꯈꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯌꯜꯁꯨ ꯚꯦꯀꯦꯁꯟ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯤꯞ ꯑꯣꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯁꯨꯝ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯥꯌꯜꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯑꯔꯖꯨꯟꯁꯨ ꯄꯥꯟꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯑꯃꯇ ꯊꯦꯡꯅꯗꯕꯩꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯄ꯭ꯔꯄꯣꯖ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯥꯌꯜꯗ ꯅꯪꯗꯤ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯀꯔꯤ ꯈꯜꯂꯤ ꯅꯪꯅ ꯑꯩ ꯎꯕꯗ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯄꯥꯜꯂꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅꯁꯨ ꯈꯨꯝꯃꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯠꯇꯅ ꯎꯅꯔꯛꯏ꯫ ꯇꯠꯇ ꯎꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯑꯁꯨꯝ ꯅꯛꯁꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯔꯖꯨꯟꯅ ꯀꯥꯌꯜꯗ ꯐꯣꯟ ꯇꯧꯏ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯥꯌꯜꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯋꯤꯁ ꯑꯃꯇ ꯇꯧꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯀꯔꯤꯅꯣ ꯅꯪꯒꯤ ꯉꯁꯤ ꯕꯥꯔꯗꯦ ꯇꯥꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅ ꯍꯥꯏ꯫ ꯃꯗꯨꯗ ꯀꯥꯌꯜꯅ ꯇꯥꯗꯦ, ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯉꯁꯤꯁꯤꯗꯤ ꯋꯨꯃꯦꯟꯁ ꯗꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦꯅꯦ, ꯅꯪꯒꯤ ꯕꯥꯔꯗꯦꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯕꯥꯔꯗꯦ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯀꯗꯕ ꯅꯠꯇꯦ, ꯅꯪꯅ ꯑꯩꯒꯤ ꯕꯥꯔꯗꯦ ꯑꯁꯤ ꯅꯁꯥꯅ ꯊꯤꯖꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯃꯔꯨꯞꯇ ꯅꯠꯇ꯭ꯔꯒꯅ ꯑꯣꯟꯂꯥꯏꯟꯗꯁꯨ ꯆꯦꯛ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯔꯖꯨꯟ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛꯁꯨ ꯀꯣꯛ ꯑꯃ ꯁꯥꯟꯅꯔꯗꯨꯅ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯉꯣꯟꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯄꯤ ꯕꯥꯔꯗꯦꯒꯤ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯕꯥꯔꯗꯦ ꯑꯗꯨ ꯁꯣꯏꯗꯅ ꯊꯦꯡꯅꯔꯅꯤꯗꯅ, ꯃꯗꯨ ꯀꯥꯟꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯕꯥꯔꯗꯦ ꯑꯁꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯦꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯕꯥꯔꯗꯦ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯃꯤ꯫ ꯕꯥꯔꯗꯦ ꯃꯦꯁꯦꯖ ꯑꯁꯤ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯊꯥꯔꯛꯈꯤ ꯑꯃꯁꯨꯡ ꯊꯥ 4.5 ꯊꯥꯔꯛꯈꯤ꯫ ꯊꯥ 4.5 ꯊꯥꯔꯛꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯕꯥꯔꯗꯦ ꯃꯦꯁꯦꯖ ꯑꯁꯤ ꯊꯥꯔꯛꯂꯅꯨ ꯍꯥꯏꯗꯨꯅ ꯀꯥꯌꯜꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯔꯖꯨꯟꯅ ꯈꯪꯕ ꯉꯝꯈꯤ꯫ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯀꯥꯌꯜ ꯑꯃꯁꯨꯡ ꯑꯔꯖꯨꯟ ꯐꯝꯃꯤꯟꯅꯗꯨꯅ ꯀꯣꯐꯤ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯟꯅ ꯀꯥꯌꯜꯗ ꯈꯨꯗꯣꯞ ꯑꯃ ꯄꯨꯊꯣꯛꯑ ꯄꯤ꯫ ꯃꯗꯨꯗ ꯀꯥꯌꯜꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯑꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯃꯔꯨꯞ ꯑꯃꯈꯛꯇꯅꯤ ꯑꯗꯨꯒ
ꯅꯪꯅ ꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯑꯩ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯥꯌꯥꯒꯤꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯈꯨꯗꯣꯞ ꯑꯃ ꯑꯩꯉꯣꯟꯗ ꯁꯦꯂꯦꯛꯁꯟ ꯇꯧꯔꯣꯅ ꯍꯥꯏꯕꯒꯤ ꯈꯨꯗꯣꯞ ꯑꯁꯤ ꯅꯉꯣꯟꯗꯒꯤ ꯑꯣꯄꯤꯅꯤꯌꯟ ꯂꯧꯕ ꯂꯥꯛꯈꯤꯕꯅꯤ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯁꯦꯡꯗꯣꯛꯈꯤ ꯃꯗꯨꯗ ꯀꯥꯌꯜꯅꯁꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦꯅꯦ ꯌꯥꯝꯅ ꯐꯖꯩ ꯃꯁꯤ ꯑꯗꯨꯝ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅ ꯍꯪꯉꯛꯄꯗ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯈꯪꯍꯧꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯥꯌꯜꯅ ꯑꯔꯖꯨꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯑꯩꯒꯤ ꯈꯨꯠꯇꯁꯨ ꯌꯥꯝꯅ ꯐꯖꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯏꯟꯗꯥꯏꯔꯦꯛ ꯑꯣꯏꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯔꯖꯨꯟꯁꯨ ꯍꯔꯥꯎꯅ ꯀꯥꯌꯜꯒꯤ ꯕꯦꯜꯀꯣꯅꯤꯗ ꯂꯥꯛꯈꯤ ꯃꯍꯥꯛ ꯄꯥꯏꯞꯇꯒꯤ ꯀꯥꯈꯠꯂꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯦꯂꯤꯚꯦꯇꯔ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2 ꯇꯥꯔꯦ ꯃꯤꯁꯤꯡ ꯑꯁꯤꯅ ꯎꯔꯒꯗꯤ ꯐꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯄꯥꯏꯞ ꯑꯁꯤ ꯀꯥꯈꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯀꯥꯌꯜꯅ ꯑꯔꯖꯨꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯗꯨꯗ ꯑꯔꯖꯨꯟꯁꯨ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯃꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯤ ꯅꯪꯒꯤ ꯈꯨꯠꯇꯅꯕꯨ ꯍꯦꯟꯅ ꯆꯥꯟꯅꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯄꯣꯁ ꯇꯧꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯥꯌꯜ ꯑꯃꯁꯨꯡ ꯑꯔꯖꯨꯟ ꯑꯁꯤ ꯊꯨꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯔꯖꯨꯟ ꯑꯃꯁꯨꯡ ꯀꯥꯌꯜ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯕꯥꯠꯔꯨꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯔꯖꯨꯟꯁꯨ ꯃꯀꯣꯏ ꯐꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯁꯨ ꯍꯥꯏꯕꯗꯤ ꯀꯥꯌꯜꯁꯨ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤ ꯕꯥꯠꯔꯨꯝꯗ ꯆꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯅꯤ ꯇꯧꯕꯇꯕꯨ ꯕꯥꯠꯔꯨꯝꯗ ꯅꯥꯟꯊꯨꯗꯨꯅ ꯃꯍꯥꯛ ꯇꯨꯁꯟꯈꯤ ꯃꯍꯥꯛ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯥꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯥꯖꯜꯗꯤ ꯍꯤꯡꯍꯧꯔꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯔꯖꯨꯟꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯗꯣꯛꯇꯔꯅ ꯋꯥ ꯑꯃꯒ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯥꯌꯜ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯔꯖꯨꯟꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯈꯔ ꯈꯟꯊꯔꯗꯨꯅ ꯀꯥꯌꯜꯒꯤꯗꯃꯛꯇ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯎꯠꯇꯅ ꯀꯥꯌꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯊꯦꯝꯖꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯑꯁꯨꯝ ꯐꯖꯔꯛꯇꯕ ꯑꯃꯁꯨꯡ ꯁꯣꯟꯊꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯕꯥꯔꯊꯗꯦ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯥꯌꯜꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯥꯌꯜꯗꯗꯤ ꯃꯦꯁꯦꯖ ꯂꯣꯏꯅ ꯊꯥꯔꯛꯇꯨꯅ ꯕꯥꯔꯊꯗꯦ ꯋꯤꯁ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯐꯝꯅ ꯃꯍꯥꯛꯀꯤ ꯕꯥꯔꯊꯗꯦ ꯑꯁꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅ ꯕꯥꯔꯊꯗꯦ ꯋꯤꯁ ꯐꯥꯎꯕ ꯇꯧꯈꯤꯗꯦ ꯇꯧꯕꯇꯕꯨ ꯑꯔꯖꯨꯟꯗꯤ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯑꯗꯨ ꯊꯕꯛ ꯆꯤꯟꯕ ꯍꯦꯟꯃꯟꯕꯗꯨꯅ ꯃꯍꯥꯛꯅ ꯀꯥꯌꯜꯗ ꯃꯥꯏ ꯌꯥꯝ ꯀꯟꯅ ꯑꯣꯟꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯋꯥꯐꯝ ꯑꯁꯤ ꯗꯥꯏꯚꯣꯔꯁ ꯐꯥꯎꯕꯗ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯗ ꯀꯥꯌꯜꯅ ꯑꯔꯖꯨꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯗꯥꯏꯚꯣꯔꯁ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗꯤ ꯑꯩ ꯏꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯊꯤꯟꯒꯦ ꯃꯗꯨꯗ ꯀꯥꯌꯜꯅꯗꯤ ꯌꯥꯈꯤꯗꯕꯅꯤ ꯇꯧꯕꯇꯕꯨ ꯑꯔꯖꯨꯟ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯃꯔꯤ ꯇꯠꯅꯗꯧ ꯂꯩꯔꯕꯅꯤꯅ ꯃꯁꯤꯒꯤ ꯇ꯭ꯔꯤꯞ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯇ꯭ꯔꯤꯞ ꯑꯗꯨ ꯑꯣꯏꯗꯣꯔꯕꯅꯤ ꯃꯁꯤꯒꯤ ꯃꯦꯃꯣꯔꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯥꯌꯜꯗ ꯍꯥꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯃꯃꯥꯡꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯁꯤꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅꯤ ꯀꯥꯔ ꯇꯣꯡꯗꯨꯅ ꯊꯣꯛꯂꯛꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯀꯥꯔ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯔꯖꯨꯟꯅ ꯀꯥꯌꯜꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯁꯦ ꯅꯊꯧꯅꯥ ꯌꯥꯝꯅ ꯂꯩ ꯃꯔꯝꯗꯤ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯩ ꯍꯥꯏꯕ ꯑꯁꯤ ꯅꯪꯒꯤ ꯅꯨꯄꯥꯃꯛꯇꯗ ꯍꯥꯏꯕ ꯉꯝꯂꯤꯕꯁꯦ ꯅꯪ ꯅꯊꯧꯅꯥ ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯅꯪꯕꯨ ꯊꯥꯒꯠꯂꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯕꯗꯨꯅꯤ ꯑꯩꯅ ꯊꯥꯒꯠꯂꯤꯕꯁꯤ ꯑꯔꯖꯨꯟꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯌꯜꯕꯨ ꯑꯁꯨꯃꯛ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯔꯖꯨꯟꯕꯨ ꯀꯥꯌꯜꯅ ꯀꯔꯤꯝꯇ ꯈꯟꯕꯤꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯔꯖꯨꯟꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯔꯖꯨꯟꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯅ ꯃꯉꯣꯟꯗ ꯊꯣꯝꯖꯤꯜꯂꯛꯈꯤ ꯒꯥꯔꯤꯗꯨꯅ ꯅꯨꯄꯥ 3 ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯁꯣꯛꯂꯤꯕ꯭ꯔꯥ ꯈꯣꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯍꯪꯗꯕꯤꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯤꯗꯜ ꯐꯤꯡꯒꯔ ꯎꯠꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯔꯖꯨꯟꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯑꯃꯗ ꯌꯧꯔꯛꯈꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯊꯥꯎ ꯑꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ ꯒꯥꯔꯤꯒꯤ ꯊꯥꯎ ꯑꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯏꯟꯖꯤꯟ ꯑꯣꯏꯜ ꯑꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ ꯏꯟꯖꯤꯟ ꯑꯣꯏꯜ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤꯒꯤ ꯊꯥꯎ ꯑꯗꯨꯁꯨ ꯍꯥꯞꯄꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯥꯌꯜꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯗꯨꯗ ꯆꯪꯉꯗꯨꯅ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯣꯠꯆꯩ ꯁꯨꯝ ꯂꯩꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯁꯣꯐꯠ ꯗ꯭ꯔꯤꯡꯀꯤ ꯀꯦꯟ ꯑꯃ ꯇꯥꯈꯤ ꯁꯣꯐꯠ ꯗ꯭ꯔꯤꯡꯀꯤ ꯀꯦꯟ ꯑꯗꯨ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯆꯪꯉꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯂꯗꯨꯅ ꯃꯍꯥꯛꯅ ꯀꯦꯟ ꯑꯗꯨ ꯊꯥꯡꯒꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯏꯟꯗꯤꯌꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯗꯤꯄꯤꯀꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯔꯛꯁꯤꯠ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯥꯌꯜꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝ ꯑꯁꯤꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯁꯤ ꯂꯣꯔꯤꯒꯤ ꯊꯕꯛ ꯑꯃ ꯇꯧꯏ ꯂꯣꯔꯤꯁꯤꯗ ꯄꯣꯠꯆꯩ ꯑꯁꯤ ꯃꯐꯝ ꯑꯃꯗꯒꯤꯅ ꯃꯐꯝ ꯑꯃꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒꯤ ꯊꯕꯛ ꯇꯧꯏ ꯍꯥꯟꯅꯗꯤ ꯃꯈꯣꯏꯒꯤ ꯂꯣꯔꯤ ꯑꯁꯤ ꯑꯃꯈꯛꯇꯪ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ
ꯍꯧꯖꯤꯛꯇꯤ ꯑꯍꯨꯝ ꯁꯨꯔꯦ ꯑꯗꯨꯒ ꯂꯣꯔꯤ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯄꯣꯠꯆꯩ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯒꯤ ꯊꯕꯛꯁꯤ ꯆꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯊꯕꯛ ꯇꯧꯕꯗꯨꯗ ꯌꯥꯎꯁꯜꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯀꯌꯥꯃꯔꯣꯝꯗꯁꯨ ꯀꯣꯏꯕ ꯆꯠꯄ ꯐꯪꯉꯦ ꯑꯃꯁꯨꯡ ꯌꯨꯝ ꯀꯥꯏꯒꯦ ꯇꯧꯔꯝꯕꯗꯨ ꯐꯥꯎꯕ ꯌꯨꯝ ꯑꯗꯨ ꯀꯥꯏꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀꯥꯏꯜꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯗꯤꯚꯣꯔꯁ ꯇꯧꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯟꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯈꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯍꯝꯕꯤ ꯇꯣꯡꯂꯗꯨꯅ ꯉꯁꯥꯏꯒꯤ ꯊꯦꯡꯅꯈꯤꯕ ꯉꯁꯥꯏꯒꯤ ꯃꯈꯣꯏꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯆꯤꯜꯂꯛꯄ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯈꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯆꯠ ꯆꯠꯂꯗꯨꯅ ꯌꯦꯡꯉꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯉꯁꯥꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯆꯤꯜꯂꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯁꯣꯛꯇꯅ ꯁꯂꯥꯛ ꯁꯥꯒꯦ ꯇꯧꯏ ꯑꯩꯈꯣꯏ ꯁꯤꯔꯝꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯣꯏꯅ ꯑꯔꯖꯨꯟꯗ ꯑꯣꯟꯁꯤꯜꯂꯒ ꯆꯥꯁꯤꯜꯂꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯔꯖꯨꯟꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯉꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯔꯖꯨꯟꯗꯤ ꯈꯟꯅꯕ ꯄꯥꯝꯗꯦ ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯟꯇꯤꯗ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ ꯖꯔꯅꯤ ꯑꯁꯤ ꯆꯠꯄ ꯄꯥꯝꯃꯤ ꯑꯗꯨꯅ ꯅꯈꯣꯏꯗ ꯑꯩꯅ ꯑꯣꯏꯅ ꯁꯣꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯁꯣꯔꯤ ꯍꯥꯏꯐꯝꯗꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅꯗꯤ ꯁꯣꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯀꯥꯏꯜꯁꯨ ꯊꯣꯛꯂꯛꯏ ꯀꯥꯏꯜ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯔꯖꯨꯟꯗ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯀꯃꯥꯏ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯥꯏꯜꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯍꯥꯒꯤ ꯏꯅꯤꯗꯅ ꯏ ꯁꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯇꯣꯡꯂꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯥꯏꯜ ꯑꯁꯤ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯊꯣꯡ ꯆꯥꯗꯕ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯔꯨꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ꯭ꯔꯥ ꯑꯣꯅꯤꯡꯂꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤꯁꯤ ꯇꯥꯅ ꯆꯥꯛ ꯆꯥꯕ ꯌꯥꯎꯕꯤꯔꯝ ꯇꯥꯔꯒꯗꯤ ꯉꯥꯛꯄꯤꯒꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯟꯅ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯀꯨꯝꯊꯔꯒ ꯅꯪ ꯍꯤꯞꯀꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯥꯏꯜꯅ ꯃꯗꯨꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯈꯣꯏ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯂꯝꯕꯤꯗ ꯉꯥꯏꯍꯥꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯔꯅꯤꯡ ꯑꯃ ꯊꯦꯡꯅꯈꯤ ꯇꯔꯅꯤꯡ ꯑꯗꯨ ꯃꯈꯣꯏ ꯍꯦꯟꯗꯣꯛꯇꯨꯅ ꯂꯥꯛꯈꯤ ꯇꯔꯅꯤꯡ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯔꯛꯁꯤꯠꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯥꯏ ꯈꯨꯔꯝꯐꯝ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯣꯝꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯔꯅꯤꯡ ꯑꯗꯨ ꯍꯦꯟꯗꯣꯛꯂꯦ ꯍꯥꯏꯗꯨꯅ ꯀꯥꯏꯜꯅ ꯑꯔꯖꯨꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯔꯅꯤꯡ ꯑꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯂꯥꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯈꯤꯗꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯁꯨ ꯉꯛꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯌꯦꯡꯉꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯇꯤ ꯒꯥꯔꯤ ꯁꯦꯝꯕ ꯑꯁꯤ ꯍꯩꯇꯕꯅꯤꯅ ꯒꯥꯔꯤ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯁꯨ ꯀꯝꯗꯧꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯝꯕꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯃꯔꯤꯗꯨꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯩꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯤ ꯂꯪꯁꯤꯜꯂꯝꯗꯨꯅ ꯊꯧꯈꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯊꯥ ꯁꯥꯗꯨꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯜꯂꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯔꯤ ꯍꯝꯕꯤ ꯇꯣꯡꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯈꯣꯏꯅ ꯒꯥꯔꯤꯗꯨ ꯍꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯥꯝꯗꯨꯅ ꯂꯩꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯛꯁꯤꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯥꯇꯥ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨꯒ ꯃꯥꯟꯅꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯀꯥꯏꯜꯅ ꯔꯛꯁꯤꯠꯀꯤ ꯒꯥꯔꯤꯗꯨꯕꯨ ꯈꯥꯝꯖꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯗꯤꯄꯤꯀꯥ ꯀꯨꯝꯊꯔꯛꯇꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯥꯏꯜꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯀꯧꯊꯣꯛꯂꯗꯨꯅ ꯔꯛꯁꯤꯠ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯛꯁꯤꯠꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯇ꯭ꯔꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯉꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗꯤ ꯑꯅꯧꯕ ꯃꯣꯗꯦꯜ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕ꯭ꯔꯤꯗ ꯃꯣꯗꯦꯜ ꯑꯣꯏ ꯑꯔꯤꯕ ꯒꯥꯔꯤ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯁꯦꯝꯕ ꯍꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯔꯛꯁꯤꯠꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯒꯥꯔꯤꯁꯤ ꯇꯣꯜ ꯇ꯭ꯔꯛ ꯑꯃ ꯇꯧꯔꯒ ꯆꯤꯡꯗꯨꯅ ꯄꯨꯗꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯅ ꯅꯪꯒꯤ ꯒꯥꯔꯤꯗ ꯔꯦꯗꯤꯑꯣ ꯌꯥꯎꯕ꯭ꯔꯥ ꯃꯐꯝ ꯑꯁꯤꯗ ꯐꯣꯟ ꯁꯤꯒꯅꯦꯜ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯛꯁꯤꯠꯅ ꯑꯩꯒꯤ ꯔꯦꯗꯤꯑꯣꯗꯤ ꯌꯥꯗꯕ ꯀꯨꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯔꯦꯗꯤꯑꯣꯗꯨꯁꯨ ꯁꯦꯝꯂꯛꯂꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯒꯥꯔꯤꯁꯤꯗ ꯇꯣꯡꯂꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯍꯥꯏꯕꯗꯤ ꯈꯔ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯇꯦꯡ ꯅꯤꯔꯨꯕꯅ ꯐꯗꯣꯏꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯔꯛꯁꯤꯠꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯆꯠꯂꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯂꯒꯦꯖ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯞꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤꯗꯤ ꯐꯨꯜꯂꯤ ꯂꯣꯗꯦꯗ ꯑꯣꯏꯔꯒ ꯂꯥꯛꯄꯅꯤ ꯃꯐꯝ ꯑꯃꯗ ꯗꯤꯂꯤꯚꯔꯤ ꯊꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯔꯖꯨꯟꯁꯨ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯥꯏꯜꯗ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯥꯏꯜꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯗꯤꯄꯤꯀꯥꯅ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯀꯥꯏꯜ ꯅꯪ ꯑꯩꯈꯣꯏꯒ ꯆꯠꯈ꯭ꯔꯁꯤ ꯒꯥꯔꯤꯁꯤꯁꯨ ꯌꯥꯝꯅ ꯆꯤꯜꯂꯕꯅꯤꯅ ꯔꯛꯁꯤꯠꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯂꯁꯤ ꯃꯍꯥꯛꯀꯤ ꯂꯒꯦꯖꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯕ ꯃꯇꯨꯡꯗ ꯖꯕꯥꯔ ꯍꯥꯏꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯁꯔꯨꯝ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯁꯨ ꯐ꯭ꯔꯦꯁ ꯑꯣꯏꯔꯣ ꯑꯗꯨꯒ ꯖꯕꯥꯔ ꯑꯗꯨꯗ ꯅꯪꯅ ꯑꯔꯖꯨꯟꯕꯨꯁꯨ ꯉꯥꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯇꯣꯜ ꯇ꯭ꯔꯛ ꯑꯃ ꯊꯥꯔꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯆꯤꯡꯅꯕ ꯒꯥꯔꯤ ꯑꯃ ꯊꯥꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯡ ꯀꯌꯥꯃꯨꯛ ꯆꯪꯒꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟ ꯍꯪꯉꯤ ꯄꯨꯡ 1-2ꯗꯤ ꯆꯪꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯥꯌꯜꯗ ꯍꯪꯉꯤ ꯅꯪ ꯀꯩ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯥꯌꯜꯁꯨ ꯑꯩ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯥꯌꯜꯁꯨ ꯔꯛꯁꯤꯠ ꯑꯃꯁꯨꯡ ꯗꯤꯄꯤꯀꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯇ꯭ꯔꯛ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯑꯔꯖꯨꯟꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯆꯦꯛ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯥꯡꯇꯣꯛꯇꯨꯅ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯇꯔꯥ ꯑꯃ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯁꯤꯒꯤ ꯇꯔꯥ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯂꯝꯂꯤꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯕ ꯒꯥꯔꯤꯅꯤ ꯑꯗꯨꯒ ꯁꯥꯔꯚꯤꯁꯤꯡꯁꯨ ꯇꯧꯕꯗ ꯉꯥꯏꯔꯤꯕ ꯒꯥꯔꯤ ꯑꯣꯏꯕꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯕꯨ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯇꯔꯥ ꯑꯗꯨ ꯁꯝꯖꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯕꯥꯔ ꯍꯥꯏꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯃꯁꯨꯡ ꯕꯥꯔ ꯀꯥꯎꯟꯇꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯪꯉꯤ ꯂꯣꯟꯂꯤ ꯐꯥꯎꯅꯗꯦ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯃꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨꯗ ꯀꯥꯎꯟꯇꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯣꯇꯣ ꯄꯨꯊꯣꯛꯇꯨꯅ ꯎꯠꯄ ꯃꯇꯝꯗꯁꯨ ꯈꯪꯗꯦ ꯎꯗꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯣꯏꯅ ꯍꯥꯏꯅꯔꯛꯏ ꯃꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯗꯦ ꯃꯐꯝ ꯑꯁꯤꯗ ꯔꯛꯁꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯃꯒ ꯍꯥꯏꯕꯗꯤ ꯇ꯭ꯔꯛ ꯊꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯀꯩꯗꯧꯕꯒꯤ ꯂꯥꯛꯑꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯁꯣꯏꯗꯅ ꯄꯨꯔꯒ ꯆꯠꯂꯝꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯔꯖꯨꯟꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯩꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ CCTV ꯀꯦꯃꯦꯔꯥ ꯈꯤꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯑꯁꯤꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯈꯔ ꯆꯠꯂꯒ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯩ ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯇ꯭ꯔꯛ ꯑꯗꯨ ꯎꯈꯤ ꯍꯥꯏꯕꯗꯤ ꯔꯛꯁꯤꯠꯀꯤ ꯒꯥꯔꯤꯗꯨ ꯎꯈꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯔꯛꯁꯤꯠꯀꯤ ꯒꯥꯔꯤꯗꯨ ꯇꯥꯟꯅꯔꯦ ꯔꯛꯁꯤꯠꯀꯤ ꯒꯥꯔꯤꯗꯨ ꯃꯍꯥꯛꯅ ꯈꯥꯝꯃꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏ ꯑꯗꯨꯕꯨ ꯔꯛꯁꯤꯠꯅꯗꯤ ꯒꯥꯔꯤꯗꯨ ꯈꯥꯝꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯔꯛꯁꯤꯠꯀꯤ ꯒꯥꯔꯤ ꯃꯃꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯐꯩꯖꯤꯜꯂꯗꯨꯅ ꯔꯛꯁꯤꯠꯀꯤ ꯒꯥꯔꯤꯗꯨ ꯈꯥꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯛꯁꯤꯠꯅ ꯀꯨꯝꯊꯔꯒ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯒꯥꯔꯤ ꯍꯦꯛꯇ ꯈꯥꯝꯃꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯔꯛꯁꯤꯠ ꯑꯩ ꯅꯨꯄꯤꯗꯣ ꯀꯗꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯅꯨꯄꯤ ꯑꯃꯇ ꯄꯨꯗꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯛꯇꯧꯅ ꯌꯥꯔꯦ ꯔꯛꯁꯤꯠ ꯅꯪꯅ ꯉꯁꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯄꯨꯈꯤꯕꯗꯣ ꯃꯗꯨ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯪꯉꯤꯁꯦ ꯃꯗꯨꯗ ꯔꯛꯁꯤꯠꯅ ꯀꯩꯝꯇ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯅꯪꯕꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯩꯗꯧꯕꯩ ꯁꯤꯟꯅꯗꯣꯔꯤꯕꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯒꯥꯔꯤꯁꯤꯅ ꯅꯪꯒꯤ ꯅꯨꯄꯤ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯅꯪ ꯉꯁꯥꯏ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯖꯕꯥꯔ ꯍꯥꯏꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯄꯨꯅꯤ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯒ ꯊꯝꯁꯨ ꯊꯝꯃꯝꯗꯕꯅ ꯑꯗꯨꯒ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯔꯖꯨꯟ ꯑꯃꯁꯨꯡ ꯔꯛꯁꯤꯠ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯎꯅꯕꯒꯤ ꯃꯑꯣꯡꯗ ꯎꯕ ꯐꯪꯉꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯔꯖꯨꯟꯅ ꯔꯛꯁꯤꯠ ꯎꯔꯤꯕꯁꯤꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯎꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯔꯛꯁꯤꯠꯅ ꯍꯥꯏꯖꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯥꯛꯂꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃ ꯈꯥꯝꯃꯤ ꯑꯃꯁꯨꯡ ꯔꯛꯁꯤꯠꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯉꯁꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯒꯥꯔꯤ ꯊꯧꯃꯤꯟꯅꯗꯨꯅ ꯂꯥꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯒꯥꯔꯤ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯂꯤꯞ ꯂꯧꯕꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯇ꯭ꯔꯛ ꯑꯁꯤꯗ ꯂꯤꯞ ꯂꯧꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯃꯍꯥꯛꯅ ꯖꯕꯥꯔꯗ ꯊꯝꯂꯝꯂꯒ ꯇ꯭ꯔꯣꯜ ꯇ꯭ꯔꯛ ꯑꯃ ꯊꯥꯔꯛꯀꯅꯤꯅ ꯍꯥꯏꯔꯒ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯄꯨꯈ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯤꯗꯨꯁꯨ ꯖꯕꯥꯔꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯈꯪꯗꯦ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯨꯄꯤ ꯈꯪꯗꯦ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗ ꯂꯣꯠꯂꯤꯕꯅꯣ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯪ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯛꯁꯤꯠꯇ ꯍꯪꯉꯤ ꯃꯗꯨꯗ ꯃꯁꯤ ꯅꯨꯄꯥꯁꯤ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯗ ꯑꯩꯒ ꯃꯍꯥꯛꯀ ꯊꯦꯡꯅꯔꯤꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯍꯥꯏꯔꯛꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯛꯁꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯉꯁꯥꯏ ꯅꯪꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯄꯨꯔꯒ ꯆꯠꯈꯤꯗꯥꯏ ꯑꯗꯨ ꯇꯥꯔꯒ ꯅꯪꯒꯤ ꯅꯨꯄꯤꯅ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯛꯁꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯁꯥꯏꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯒꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯗ ꯑꯔꯖꯨꯟꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤ ꯆꯦꯛ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯌꯥꯎꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯄꯣꯠꯆꯩ ꯌꯥꯎꯔꯤꯕ ꯀꯝꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯗꯁꯨ ꯈꯥꯂꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯃꯆꯤꯟ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯥꯅꯤ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯒꯥꯔꯤꯁꯤ ꯐꯨꯜꯂꯤ ꯂꯣꯗꯦꯗ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯝꯇ ꯌꯥꯎꯔꯝꯗ꯭ꯔꯤꯕꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯔꯖꯨꯟꯒꯤ ID ꯆꯦꯛ ꯇꯧꯏ ꯑꯔꯖꯨꯟꯒꯤ ID ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯛꯁꯤꯠꯀꯤ ID ꯑꯃꯨꯛ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯔꯛꯁꯤꯠꯀꯤ ID ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯙꯤꯔꯖ ꯍꯥꯏꯗꯨꯅ ꯌꯥꯎꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯉꯁꯥꯏ ꯔꯛꯁꯤꯠ ꯀꯧꯏ ꯍꯥꯏꯈꯤꯕꯗꯥꯏ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯀꯥꯏꯗꯒꯤ ꯔꯛꯁꯤꯠꯅꯣꯃꯦ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯙꯤꯔꯖ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯥꯔ ꯑꯩꯁꯦ ꯊꯕꯛ ꯈꯤꯇꯪ ꯆꯤꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯄꯤꯛꯑꯞ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ
ꯃꯐꯝ ꯑꯃꯗ ꯊꯤꯟꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯁꯤ ꯀꯦꯟꯁꯦꯜ ꯇꯧꯕꯤꯈꯤꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇꯕꯗꯤꯅ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯂꯛꯁꯤꯠꯄꯨ ꯊꯥꯗꯣꯛꯄ ꯇꯥꯈꯤ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯥꯏꯗꯤ ꯑꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯕꯅꯤꯅ ꯃꯍꯥꯛ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯤꯔꯒ ꯐꯥꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯨꯄꯤ ꯀꯤꯗꯅꯦꯞ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯤꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯗꯨꯗ ꯆꯠꯂꯣ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯀꯝꯄ꯭ꯂꯦꯟ ꯏꯌꯨꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯛꯁꯤꯠꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯔꯖꯨꯟꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯈꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯄ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯑꯁꯤꯗꯤ ꯄꯨꯔꯥ ꯖꯦꯔꯣꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃ ꯐꯥꯎꯕꯗꯤ ꯆꯪꯗꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯣꯏꯕ ꯆꯠꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯊꯦꯡꯅꯍꯧꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯣꯡꯃ ꯐꯥꯎꯕꯗꯤ ꯉꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯔꯖꯨꯟ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯍꯥꯛꯀꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯔꯖꯨꯟ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯌꯥꯝꯅ ꯍꯦꯟꯁꯝ ꯑꯣꯏꯕ ꯋꯥꯡ ꯆꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯉꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯀꯣꯏꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯣꯏꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗꯤ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨ ꯆꯦꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯑꯔꯖꯨꯟꯅꯗꯤ ꯋꯥꯐꯝ ꯑꯁꯤ ꯊꯥꯖꯗꯦ ꯃꯔꯝꯗꯤ ꯋꯥꯐꯝ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯑꯔꯖꯨꯟꯗ ꯀꯥꯏꯜꯅ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯠꯂꯤꯕꯁꯤ ꯃꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤꯕꯅꯤ ꯑꯔꯖꯨꯟꯅꯁꯨ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯕꯅꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯥꯏꯜꯅ ꯑꯃꯨꯛ ꯑꯔꯖꯨꯟ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯆꯠꯇꯣꯔꯤꯕꯅꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯗꯨꯃꯛ ꯗꯥꯏꯔꯦꯛ ꯆꯠꯈꯤꯕ ꯌꯥꯔꯕꯅꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯤꯂꯥ ꯁꯥꯟꯅꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯑꯔꯖꯨꯟꯁꯨ ꯉꯁꯥꯏꯒꯤ ꯀꯦꯐꯦ ꯑꯗꯨꯗ ꯂꯥꯛꯈꯤ ꯀꯦꯐꯦ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯁꯇꯃꯔ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯦ ꯏꯁꯜꯂꯤ ꯍꯥꯏꯕꯗꯤ ꯃꯃꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯣꯔꯗꯔ ꯑꯗꯨꯁꯨ ꯏꯁꯜꯂꯤ ꯏꯔꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯀꯦꯐꯦꯒꯤ ꯑꯣꯅꯔ ꯑꯗꯨꯅ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯃꯨꯜꯂꯒ ꯆꯦꯁꯤꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯦꯐꯦꯒꯤ ꯑꯣꯅꯔ ꯑꯗꯨ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯌꯥꯔꯦ ꯉꯁꯥꯏꯗꯒꯤ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯄꯔꯇꯤ ꯑꯁꯤꯗ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯂꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯟꯊꯣꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯦꯂꯤꯐꯣꯟ ꯕꯨꯠ ꯑꯗꯨꯗ ꯆꯪꯗꯨꯅ ꯐꯣꯟ ꯇꯧꯒꯦ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯥꯔ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ ꯅꯪꯒꯤ ꯅꯨꯄꯤ ꯃꯥꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯔꯖꯨꯟꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯕ꯭ꯔꯥ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯃꯇꯧ ꯀꯔꯝꯅ ꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯛꯇ ꯃꯍꯥꯛ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯇ꯭ꯔꯛ ꯑꯃꯗ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯣꯝꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯔꯨꯠ 7 ꯂꯣꯝꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯅꯪ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅꯗꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯆꯠꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯐꯪꯗꯣꯔꯤꯒꯦ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯉꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯪꯕꯨ ꯄꯪꯕ꯭ꯔꯣ ꯅꯪꯕꯨ ꯑꯉꯥꯎꯕ꯭ꯔꯣ ꯃꯐꯝ ꯑꯗꯨꯗ ꯊꯦꯠꯍꯧꯔꯤꯕ ꯄꯤꯛꯆꯔꯁꯤꯡ ꯑꯗꯨ ꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯈꯔ ꯃꯥꯡꯈꯤ ꯍꯥꯏꯕꯒꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯊꯦꯠꯂꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯍꯥꯏꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯨꯂꯤꯁꯁꯨ ꯌꯥꯎꯅ ꯆꯦꯟꯅꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯔꯨꯠ 7 ꯍꯥꯏꯔꯤꯕꯗꯨꯗ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯔꯨꯠ 7ꯗ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯁꯨꯝ ꯊꯧꯔꯛꯄ ꯃꯇꯝꯗꯗꯤ ꯗꯦꯗ ꯑꯦꯟ ꯊꯦꯡꯅꯈꯤ ꯍꯥꯏꯕꯗꯤ ꯂꯝꯕꯤꯒ ꯑꯝꯇ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯆꯨꯔꯨꯞ ꯊꯛꯈꯤꯕꯒꯤ ꯆꯨꯔꯨꯞ ꯃꯇꯦꯛ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯑꯁꯨꯝ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯂꯤꯛꯂꯤꯒꯤ ꯕꯣꯇꯜ ꯑꯃꯅ ꯊꯣꯝꯈꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯍꯝꯕꯤ ꯇꯣꯡꯕ ꯅꯨꯄꯥ ꯃꯔꯤꯗꯨ ꯂꯥꯛꯇꯨꯅ ꯑꯔꯖꯨꯟꯕꯨ ꯇꯞꯇꯅ ꯐꯨꯊꯕ ꯍꯧꯔꯛꯏ ꯁꯨꯝ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯥꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯔꯖꯨꯟꯕꯨ ꯂꯥꯡ ꯊꯥꯛꯇꯨꯅ ꯃꯍꯥꯛꯅ ꯀꯧꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯑꯔꯖꯨꯟꯕꯨ ꯊꯥꯖꯕ ꯄꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯀꯤꯗꯅꯦꯞ ꯇꯧꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯃꯤ ꯉꯥꯛ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯔꯛꯁꯤꯠꯁꯨ ꯂꯥꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯔꯛꯁꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ
ꯀꯥꯌꯜ ꯑꯁꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯑꯔꯖꯨꯟꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯤꯕꯁꯤꯗꯤ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯛꯁꯤꯠ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯑꯔꯖꯨꯟꯕꯨ ꯇꯞꯇꯅ ꯐꯨꯊꯔꯦ ꯑꯔꯖꯨꯟꯅ ꯔꯛꯁꯤꯠꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯗꯤꯄꯤꯀꯥꯁꯨ ꯂꯩ ꯗꯤꯄꯤꯀꯥ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯑꯔꯖꯨꯟꯅ ꯅꯣꯛꯁꯤꯟꯕꯤꯔꯗꯨꯅ ꯍꯥꯏꯔꯦ ꯅꯪꯁꯤꯗꯤ ꯌꯥꯝꯅ ꯆꯝꯃꯤꯅꯦ ꯍꯥ ꯅꯪꯕꯨ ꯍꯥꯟꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯄꯤꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯄꯣꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯔꯖꯨꯟꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯗꯨꯗꯒꯤ ꯗꯤꯄꯤꯀꯥꯅ ꯍꯥꯏꯔꯦ ꯑꯔꯖꯨꯟ ꯅꯪꯁꯤ ꯌꯥꯝꯅ ꯄꯪꯉꯤꯕꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃꯅꯤꯅꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯦꯛꯂꯗꯨꯅ ꯅꯪꯕꯨ ꯍꯥꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯗꯨꯗ ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯎꯅꯔꯤꯕ ꯑꯗꯨ ꯅꯪꯕు ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯤꯟꯅꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯔꯖꯨꯟꯗꯤ ꯌꯥꯝꯅ ꯉꯛꯏ ꯃꯔꯝꯗꯤ ꯀꯥꯌꯜꯒ ꯃꯍꯥꯛꯀ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯀꯥꯌꯜꯃꯛꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯍꯥꯠꯄꯒꯤ ꯃꯔꯝꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯔꯝꯗꯤ ꯌꯦꯡꯉꯨ ꯀꯥꯌꯜꯒ ꯃꯍꯥꯛꯀ ꯗꯥꯏꯚꯣꯔꯁ ꯇꯧꯅꯗꯣꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯈꯥꯏꯅꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯔꯣꯏꯕ ꯇ꯭ꯔꯤꯞꯅꯤ ꯆꯠꯂꯤꯕꯁꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯎꯅꯗꯧ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯥꯌꯜꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯃꯗꯨꯒꯤ ꯗꯤꯄꯤꯀꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯁꯤꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯗꯤꯄꯤꯀꯥꯅ ꯑꯃꯨꯛ ꯑꯔꯖꯨꯟꯅ ꯅꯣꯛꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯗꯤꯄꯤꯀꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯄꯤꯔꯛꯂꯤꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯗꯕꯜ ꯍꯦꯟꯒꯠꯂꯒ ꯄꯤꯔꯛꯎ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯕꯨ ꯀꯟꯕꯤꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯀꯥꯌꯜꯕꯨ ꯍꯥꯠꯇꯣꯛꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯥꯠꯇꯣꯛꯄꯤꯒꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯎ ꯍꯥꯏꯕꯁꯨ ꯍꯥꯠꯇꯣꯛꯄꯤꯒꯦ ꯃꯔꯝꯗꯤ ꯅꯪꯒꯤ ꯌꯥꯝꯅ ꯆꯝꯖꯕ ꯃꯇꯧ ꯑꯁꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯈꯣꯏꯅ ꯅꯪꯕꯨ ꯌꯥꯝꯅ ꯐꯖꯅ ꯁꯥꯟꯅꯕꯤꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤꯝꯇꯒ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗꯕ꯭ꯔꯣ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯑꯩꯗꯤ ꯀꯥꯌꯜ ꯍꯥꯠꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯔꯛꯁꯤꯠꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯄꯩꯁꯥ ꯄꯨꯊꯣꯔꯛꯎ ꯂꯥꯛꯎ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯑꯃꯁꯨꯡ ꯀꯥꯌꯜꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯟꯕꯤꯔꯒꯦ ꯅꯈꯣꯏ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯉꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯁꯤꯗ ꯔꯛꯁꯤꯠ ꯑꯃꯁꯨꯡ ꯗꯤꯄꯤꯀꯥ ꯑꯁꯤ ꯃꯦꯟꯇꯦꯜ ꯑꯁꯥꯏꯂꯝꯗ ꯂꯩꯕ ꯀꯣꯛ ꯌꯥꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯟꯃꯦꯠ ꯑꯃꯕꯨ ꯍꯥꯏꯕꯗꯤ ꯗꯤꯄꯤꯀꯥꯅ ꯃꯍꯥꯛꯀꯤ ꯏꯟꯃꯦꯠ ꯑꯃꯕꯨ ꯆꯣꯀ꯭ꯂꯦꯠ ꯄꯤꯌꯨ ꯌꯥꯗꯕꯒꯤꯗꯃꯛꯇ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯔꯒ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯐꯥꯎꯕ ꯇꯧꯍꯜꯂꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯗꯤꯄꯤꯀꯥ ꯑꯁꯤ ꯃꯤ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯕ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯤꯉꯣꯟꯗ ꯈꯜꯍꯟꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯀꯧꯔꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯤ ꯑꯁꯨꯝꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯨꯒ ꯎꯅꯔꯣꯏ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯨꯟꯇꯣꯛꯑꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯗꯤ ꯃꯃꯥ ꯃꯄꯥꯗ ꯆꯤꯊꯤ ꯀꯌꯥꯔꯛ ꯏꯖꯩ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯆꯤꯊꯤ ꯑꯃꯠꯇ ꯍꯜꯂꯛꯈꯤꯗꯦ ꯅꯣꯡꯃꯗꯤ ꯗꯤꯄꯤꯀꯥꯕꯨ ꯁꯣꯛ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯛꯁꯤꯠꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯗꯠꯈꯤ ꯑꯃꯁꯨꯡ ꯔꯛꯁꯤꯠꯅ ꯗꯤꯄꯤꯀꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯅꯪ ꯅꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯗꯤꯄꯤꯀꯥꯅꯁꯨ ꯔꯛꯁꯤꯠꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯗꯤꯄꯤꯀꯥ ꯑꯃꯁꯨꯡ ꯔꯛꯁꯤꯠ ꯑꯁꯤ ꯅꯨꯡꯁꯤꯅꯔꯛꯈꯤ ꯑꯃꯁꯨꯡ ꯗꯤꯄꯤꯀꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗꯨꯕꯨ ꯂꯥꯛꯂꯗꯨꯅ ꯍꯥꯠꯇꯣꯛꯏ ꯑꯃꯁꯨꯡ ꯃꯃꯥ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅꯈꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯅ ꯃꯤ ꯈꯔ ꯅꯦꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯒꯦꯡ ꯈꯨꯄꯨ ꯑꯃ ꯁꯦꯝꯂꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯊꯤꯔꯗꯨꯅ ꯃꯈꯣꯏꯅ ꯄꯩꯁꯥ ꯇꯥꯟꯅꯕꯒꯤ ꯂꯝꯕꯤ ꯌꯥꯠꯄ ꯍꯧꯈꯤ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯍꯥꯏꯖꯔꯔꯣꯏ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯒꯦ ꯑꯔꯖꯨꯟꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯃꯉꯣꯟꯗ ꯈꯛꯇ ꯇꯥꯕ ꯅꯠꯇꯦ ꯃꯃꯥꯡꯊꯛꯇ ꯑꯇꯣꯞꯄ ꯀꯄꯜ ꯀꯌꯥꯃꯔꯣꯝꯗꯁꯨ ꯇꯥꯈ꯭ꯔꯕ ꯗꯁꯥ ꯑꯃꯅꯤ ꯃꯈꯣꯏꯅ ꯀꯄꯜꯁꯤꯡ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯀꯌꯥꯃꯔꯣꯝ ꯂꯧꯊꯣꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯑꯔꯖꯨꯟꯗꯒꯤꯁꯨ ꯄꯩꯁꯥ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯛꯁꯤꯠꯅ ꯑꯔꯖꯨꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯥꯜꯂꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯄꯤꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯄꯩꯁꯥ ꯑꯁꯤ ꯑꯥꯗ ꯂꯩꯔꯤꯕ ꯕꯦꯡꯛ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯥꯌꯜꯁꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯗꯤꯄꯤꯀꯥꯅ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯉꯤ ꯃꯗꯨꯒꯤ ꯗꯤꯄꯤꯀꯥꯅ ꯀꯥꯌꯜꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯨꯄꯥꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯤꯡꯕ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯤꯔꯤꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯗꯕꯜ ꯇꯥꯏꯝ ꯄꯤꯔꯛꯎ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯑꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯒꯦ ꯍꯥꯏꯕꯗꯤ ꯑꯔꯖꯨꯟꯕꯨ ꯍꯥꯠꯇꯣꯛꯄꯤꯒꯦ ꯑꯗꯨꯒ ꯅꯪꯕꯨ ꯀꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯥꯌꯜꯅꯗꯤ ꯑꯃꯠꯇ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕꯁꯤ ꯗꯕꯜ ꯒꯦꯝꯅꯤ ꯃꯗꯨꯒꯤꯗꯤ ꯀꯥꯌꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯖꯨꯟꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯗꯤꯄꯤꯀꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯅꯨꯅ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯥꯌꯜ ꯑꯃꯁꯨꯡ ꯑꯔꯖꯨꯟꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯔꯖꯨꯟꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯔꯖꯨꯟꯒ ꯃꯍꯥꯛꯀ ꯗꯤꯚꯣꯔꯁ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯅꯨꯅ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ
Anuna Arjunda Yamanu Shibagi Mong Leduna Consuladuna Mangonda Noiti Hyduna Timbagi Mong and Duda Arjunjana Hinakide Madagidi Mapamaduda Toli Watodo Digi Matanga Duda Anusu Arjunda Lale Hyduna Hajaki Madura Kandakadi da Quadi Yamaluna Tinaba Marunga Tini Hyduna Arjuna Anuna Nunga Kraro Hybagi Wafam is a Kaladuna Yamakejuelina Dumwai Sanaduna Mapamudigi Anusu Hara Hara Chalanke Madurigi Divicasa Mapamadigi Magna Tazabi Mong Ubumatamda Yam Usitana Noxela Magachatke Soma Kandana Arjunsu Bengadura Latuna Pashalo Tolami Pashado Yamna Yambasan Pamboy Penina Maki Bengadura Lady Hadunare Tobudabu Mamang took the Rashina Mangon Harakivasi Bena Pashalati Habitaragadi Makoi Tolo Pipa Matamuerabani Maramadura Makoi Haduna Ribini Hadunare Makata Plina Namnavato with them Kariguma Madungam the Targadi Nakoi Pusi Simanga the Pani Hadunare Upalitabdi Sona Kanda Arjuna Su Benki me to the headquarter Gapa Homeraga Pashadu Erin Stone of Hona Hadunare Headquarter Palapatagi Makosu Palitabdi Pashadu Erin Soroga Arjuna Sinabatake Pashapa Arjun Sumapa Madrid Hole, Mapa Madrid Holapa Matamada, telephone boot Amadagi ring Lapo Conjal Tai, Papa Madura Pamliva Halamana, Poland Nangi Phone, Pakalu Hadunare, Polandu Yamanga Mahatu Pakalabumbatunda, Raxina, Yelom the Chalo Aduga, some Salabamatunda Kogi Mila Laduna, Nangi Pashadu Lobala, Tribune Hatunarke, Upalitabli Arjun Sumak and Pido Conjuring Bakobanina, Makoin Harpa Dugumna Tobutake. Madrigi Mohana, Sumasum Lapo Matamadura Makoi, Hambi to Hodana, Garido Arjun Manata Kame, Arjun the Bashad Piro Hadun Hare, Madura, Kyle Kraile, Kyle Hanapio Hadun Hare, Madura, Kyle Kona Pigini, Nangi Pashado Hanapiro Haduna, no passing Aduna, Napusa Putore, Madura, Equinidil Dogi Batiti, Madunati, Pashapi Bangam, Habitaki, Makoi Tolatuna, Kut Tona Habdo Ake, Asumto, Pashadu, Makoina, Makoi, Garido Hapsin K. Amusung Arjun Buna, Mapo Madura, Pajanduna, Pundun Tamke, Roxina Pontore. Phone to Matamada, Pashado Pangli Hadun Harry, Pashado Macoin Urubu Matamda Macoin Masal Generasi, Raxita Pigumsi Hadun Hina Matamada, Michael Harbin Paduna the Yakide, Asum Todana, Raxina, Nasai Bengtagi, Kolom Tangman be Mohuran Pore, Madam Maduna Mahana, Kolomadu, Mahaki Puri the regular Poladuna, Mahaku Pulivate Badu Sagai Nabuhone, Maduragi, Tebadu Sagar Bamatunda, Garidu York missing Aduga Puna Bahori, Asumusum Puna Comatam Macoin Karlakcha, Arjuna Karlakcha. Icon Competity, Gary do the Gee, Makoi Buloina, Cocteram Duna, Makoina Parapono, Muladuna, Makoi the Carladuna, Makelbo, Monte of Fazeladuna, Kyle Kai, like Haduna Hung Duna Lake. Though with the Nupadri, I do have a Sunga Yakide, Madurigi, Asomasum Guy, Tobula Lapa, Matamada, Patrolling Lapa, Police Amaka Makoi Tenake, Madurigi, Police Aduna, Arjun Urubu Matamada, Gary do Kaman K, Gary do Kamatuna, Arjuna Kumtaratuna, I Kyle Bokine Tokivasi Makoina Torivani, Makoi Sipata Mini Hadun Harry. Tobudabu, Arjun Yamakula Duda no my partner Levi Mo and Urban Matam the police Aduna Arjuna no Win and Namke. Upalitabina Arjun Sunomay Dumakat Hadatan Upton Levatake. Madagidi Mahana Gaidura Sankiladuna, Nupadu Kamdori Hadana Yambu Matamadadi no partner no Milo Tortuna, Police Adubu no Win a Captain K. Amazon Mahana Arjun the Waitik Tore, Tobudabu, Arjun Mapama to the Labor Comum Tadana Lord K. No Marudu Loshin Kiva Habit Oiki Maramaduna, Nupadu Sumaki Gari to Todana, Raksiki Manatala K. Madurigi, Police to see what I haduna, Police to gi, Gary to the gi, radio season Raduna, of a mother ambulance coke. Police to the Mana Maki Gari, put a bear, Epungapi Haduna, Masu Gari to put the lake. Madigi, Raksit Kimi to Suraksiki Manata, Pashapu, Pashapu, Pomatamda, Arjun the Kalai creative Raksin Hake. Madura Mountain and Hotan Sakre Amazon Equipo Puram Hadun Harake. Madura, so you may Andra Hadun Hanke. Madigi Raksin Makatale. Mount Sikimatam the Equile Pamasi Mana Kamobra. Madudi come with the Haduna Maki Midunokome. Pai Dubu, Taraka the Haduna Mauso, Mahomadra labor possessing a do, Loina, Manganko evidence to Mangalu Hadun Harake. Mahomadra Equin Ubufan Livasi, Hui Kiamarum Naso, Mahomadra Kutkazadra labing Mons Ufangi. Madila Arjuna, Garrison told the Lapum Matamaduda, Mafama Mada, Truck Cameron calm the labing Mon Matinake. Mauso, Raxelasi, Truck Tobo Misanina, Mafama Labaya Hatuna. Raksiki Konguna Somasum Lirapa Matamaduda, being the Gitolapa Matamda, Pon King of Matamda, Nangi Pon, Tolib the Hariba Ahana the OK. Matawasum Ahana the Bumana Sumasum Tanare, Madigi Ahana the Yuma the Chanki, Yumadra Mahak in the Pidu Mahana, Tina Tina Pubi, Amazon Masana Padu, Tina Tina Pui, Mana Karaluna Togzeri Bahita, getting Mark in Mamasine, Madigi, Mar Tolapa Matamaduda, Mahamadura Arjun later lame moment Ubumatam the Mahak Chiang it away adobo, Arjun Gamahaka Punare. Asumutum Punarapumatamda, Mahana, Kyle Krai Ligi Haduna Pad Hangi,
ꯃꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯁꯨꯝ ꯀꯟꯅ ꯍꯥꯏꯗꯣꯛꯂꯛꯄꯗꯒꯤ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯋꯤꯜ ꯆꯤꯌꯔꯗ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯇꯧꯕꯇꯕꯨ ꯃꯃꯥ ꯑꯗꯨꯅ ꯃꯃꯤꯠ ꯎꯗꯕꯅꯤꯅ ꯃꯥꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯣꯡꯗ ꯄꯥꯟꯈꯤ ꯑꯃꯨꯛꯀ ꯀꯥꯞꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯤꯊ꯭ꯔꯥꯏꯒꯤ ꯀꯣꯟ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯍꯥꯏꯗꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯄꯥꯟꯖꯔꯗꯨꯅ ꯃꯊꯟꯇ ꯊꯋꯥꯏ ꯊꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯔꯛꯁꯤꯠ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯇꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯔꯖꯨꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯑꯔꯖꯨꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯖꯋꯥꯔ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤꯁꯨ ꯔꯛꯁꯤꯠ ꯍꯣꯏꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯁꯛꯅꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯔꯛꯁꯤꯠꯀꯤ ꯃꯤꯅ ꯑꯅꯝꯕ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯄꯥꯗꯨ ꯅꯨꯡꯁꯤꯗꯕꯅꯤꯅ ꯊꯥꯡ ꯑꯃ ꯄꯤꯔꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯈꯤ ꯃꯁꯨꯝ ꯐꯨꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯔꯛꯁꯤꯠꯀꯤ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯁꯨ ꯐꯦꯛꯇꯔꯤ ꯃꯩ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯐꯦꯛꯇꯔꯤꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯛꯁꯤꯠꯀꯤ ꯃꯤ ꯑꯗꯨꯒ ꯊꯦꯡꯅꯈꯤ ꯔꯛꯁꯤꯠꯀꯤ ꯃꯤ ꯑꯗꯨꯒ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯤꯕꯤꯀꯥꯁꯨ ꯊꯣꯛꯂꯛꯏ ꯃꯥꯅ ꯗꯤꯕꯤꯀꯥꯗ ꯀꯥꯏꯜ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯥꯏꯜꯕꯨ ꯅꯪꯅ ꯐꯪꯉꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯅꯪꯅ ꯁꯨꯡꯈꯪ ꯈꯪꯉꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯗꯤꯕꯤꯀꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯗꯤꯕꯤꯀꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯣꯟꯊꯔꯛꯇꯨꯅ ꯑꯦꯁꯤꯗ ꯑꯃꯅ ꯇꯥꯁꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯂꯣꯏꯅ ꯆꯥꯛꯊꯦꯛꯇꯨꯅ ꯁꯤꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯔꯛꯁꯤꯠ ꯊꯣꯛꯂꯛꯏ ꯔꯛꯁꯤꯠ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯐꯨꯅꯔꯛꯏ ꯔꯛꯁꯤꯠꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯃꯤ ꯀꯅꯥꯝꯇ ꯅꯨꯡꯁꯤꯗꯕꯅꯤ ꯏꯁꯥꯃꯛꯁꯨ ꯅꯨꯡꯁꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯗꯤꯕꯤꯀꯥ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯗꯤꯕꯤꯀꯥꯕꯨ ꯅꯨꯡꯁꯤꯖꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄꯅꯤ ꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗꯨꯗ ꯑꯔꯖꯨꯟꯅ ꯑꯃꯨꯛ ꯂꯥꯛꯆꯔꯝꯃꯤ ꯔꯛꯁꯤꯠꯅ ꯑꯃꯨꯛ ꯂꯥꯛꯆꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯀꯣꯆꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯒꯟ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯣꯠ ꯇꯛꯈꯥꯏꯅꯕ ꯃꯦꯆꯤꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯟꯗꯨꯅ ꯊꯝꯈꯤ ꯃꯗꯨꯒꯤꯗꯤ ꯀꯥꯌꯜ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯥꯌꯜꯗꯤ ꯅꯪꯅ ꯊꯤꯕ ꯐꯪꯉꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯄꯨ ꯊꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯣꯔꯣꯛꯇ ꯆꯠꯂꯒ ꯊꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗ ꯑꯔꯖꯨꯟꯒꯤ ꯃꯈꯨꯠꯇꯒꯤ ꯌꯣꯠꯂꯤ ꯑꯗꯨ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯃꯍꯥꯛꯁꯨ ꯃꯦꯆꯤꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯛꯈꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯔꯛꯁꯤꯠ ꯁꯤꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯗ ꯍꯪꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯨꯏ ꯈꯔꯅ ꯂꯩꯕꯥꯛ ꯈꯔ ꯈꯣꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯔꯣꯛꯇ ꯊꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯔꯛꯁꯤꯠꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯥꯌꯜ ꯑꯁꯤ ꯂꯩꯅꯨꯡꯗ ꯂꯩꯔꯝꯂꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯅꯨꯡꯗ ꯀꯥ ꯑꯃ ꯂꯩꯔꯝꯃꯤ ꯀꯥ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯅ ꯃꯃꯥꯏ ꯃꯤꯠ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯕꯗꯨꯅ ꯃꯍꯥꯛꯅ ꯂꯧꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯏ ꯑꯃꯁꯨꯡ ꯃꯦꯟꯇꯦꯜ ꯑꯦꯁꯥꯏꯂꯝꯒꯤ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯂꯥꯛꯈꯤ ꯃꯦꯟꯇꯦꯜ ꯑꯦꯁꯥꯏꯂꯝꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯄꯜ ꯀꯌꯥꯃꯔꯨꯝ ꯃꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯑꯣꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯍꯥꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯗꯨꯅ ꯔꯁꯤꯌꯥꯗ ꯌꯣꯟꯊꯣꯛꯄꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯑꯁꯤ ꯃꯈꯣꯏꯅ ꯗꯕꯜ ꯇꯥꯟꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯪꯂꯤꯕ ꯑꯁꯤ ꯃꯁꯤꯗ ꯑꯅꯨ ꯆꯦꯟꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯅꯨ ꯆꯦꯟꯅꯗꯤ ꯑꯅꯨꯗꯤ ꯑꯍꯥꯟꯕ ꯇꯥꯔꯒꯦꯠꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯃꯇꯥꯡꯗ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯅꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯁꯤꯔꯤꯕ ꯑꯗꯨ ꯒꯦꯡꯁꯇꯔ ꯒꯨꯟꯗꯥ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯩ ꯄꯥꯟꯗꯨꯅ ꯇꯧꯍꯧꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯗꯨꯅ ꯀꯣꯟꯅ ꯃꯍꯥꯛꯄꯨ ꯆꯠꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯥꯌꯜ ꯍꯤꯡꯗꯨꯅ ꯂꯩꯕ ꯑꯁꯤꯅꯤ ꯀꯥꯌꯜ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯗꯕꯤꯗ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯀꯥꯌꯜ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯔꯗꯨꯅ ꯑꯃꯨꯛ ꯃꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯆꯦꯟꯊꯣꯛꯂꯛꯇꯨꯅ ꯀꯥꯌꯜꯕꯨ ꯀꯧꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯥꯌꯜꯅ ꯊꯣꯛꯂꯛꯇꯨꯅ ꯑꯔꯖꯨꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯅꯪꯕꯨ ꯂꯧꯅꯝ ꯇꯧꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯦꯐꯤꯌꯥꯔ ꯂꯩꯔꯦ ꯑꯃꯁꯨꯡ ꯅꯪꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯔꯖꯨꯟꯗ ꯍꯪꯈꯤ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯥꯌꯜꯒꯤ ꯊꯃꯣꯏ ꯄꯦꯊꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯔꯖꯨꯟꯒꯤ ꯃꯃꯥꯡꯗ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯐꯤꯂꯝꯒꯤ ꯑꯦꯟꯗꯤꯡ ꯑꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅꯗꯤ ꯑꯔꯖꯨꯟ ꯃꯈꯣꯏ ꯑꯅꯤꯁꯤ ꯊꯨꯡꯅꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯄ꯭ꯔꯀꯥꯁ ꯍꯥꯏꯔꯤꯕ ꯑꯃ ꯀꯣꯏꯅꯔꯤꯕ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯀꯔꯤ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤꯗꯗꯤ ꯎꯠꯇ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯕꯤꯌꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ